Hello, ngasi video sidi inthamdagi ayukta tauba yaba skincare yamna chamba aduga yamna su thuba aduga aina su adum toina tawjaba haidi athu kai natraga thabak chatningai natraga karigumba makeup kumba tawgadaba leiragadi aina tawjaba skincare ni hauzik yengminarsi hauzik mai se ising achambana thado urase ado ising achambana thado ba haise mi khara madi cleanser yauraga haidi yamna oily oibe skin yamna marek thokan ba oiragadi cleanser gumana mai je tathoga nungai ado aigi oina di ayukta cleanser season adabasi yamna kuire aduna skin gi pH level maintain tawrga lainaba aduga sensitive su oibanina ai yari makai cleanser se ayukta di season ajadre ising achambana thadok poisu thadok tarsu ai direct toner dairaga skin care routine je makhata na tawba yare ado ngasi di ai metna singna ba habitang ising achambana thadok charage aduga muklage mai se hojik ising achambana thadore aduga skin se chotlingai pura kangdringai matam sida mai da lemhoriba ising je chupsannaba khudna sumaina tapna tap tawbire pura kangbadi natabako pura kangi tadi makha taba products tekpa matanda skin da chupsanbada khanang waganeba aduna kabak sabak cholingai kansida isa toner taiba yae skin je yamna dry oiba targadi akoina toner khara hydrating oiba nourishing oiba sizinaba yae ado ai oina di ngasi toner si season jarge sigi toner si maze miss oina lae aduga mangonda oil makhal ahum yawe macadamia oil jojoba oil aduga sunflower oil yawe aduna mase akogi skin da direct haidi tai jingai matam da hapitang nikpa ma mathau tai kaigino da layer ani form tor leibaina adugi damangta ina hapitang nikcha bani toner tai da this mine nikpa gi mathau ta de aduga sigi toner je yamna hydrating oiba yamna nourishing oiba toner oi aduna indhamda gi matam da ingba matam da skin da dry oirakpa matam da season abada chap chai hauzik hydrating oiba serum ama khanbiro serum ani sigi manungda ama hekta ai adum sillaga seasonai adunga sigi di sigi se oina season jarage aduga sigi serum se skin je dry oiba matamda taibada yamna nungaiba haidi skin da hydration piba oi aduna ai sigi serum se taijabani somsu isa na chanaba dry skin gi serum thiraga season biba yai natroga vitamin C serum ama adum season biba yai icham chamna aduga kaigumba serum laitaba targa su serum taidrasu yai adum icham chamna moisturizer dry skin gi ama adum season biraga lotion basu yai ado aina sum hydrating oiba serum ama tairaga di hena skin je lasting oina hydration haidi marek mahau thoga lei adugi damakta aina sigi serum se taijabani hojik serum se khara chupsan graba matungda mathang amuk taiba yare hojik aina yamna pamjaba moisturizer si se taiminar si mayam moisturizer se aikogi skin care da seasonaba dukimatik darkar oi angang oigera ahan oigera nupa oigera nupi oigera skin care da aikogi moisturizer se kayam gi matikane magi mathau se kari no haibna chingba akupa marol de ai mamang da su video ama semjakhrabani makada link hapcharamge adu yengbiba yagani aduga moisturizer si indhamda kale nongju nungtha naidana chahi chupa season bigadabani tawbadabu aikogi skin type ki ahongba lakpagi matungina waribu oily oiragadi khara paba moisturizer seasonaba aduga inthamdadana skin je dry oiragana khara heavy oiba skin da hydrating oiba nourishing oiba moisturizer adungba yengaga season bigadabani hauzik loisalakpada yamna maru oiba step sunscreen aina yamna pamjaba sunscreen choini season jarge sigi sunscreen se mase physical plus chemical sunscreen oi aduna mahi yamna langi aduna season dringai mamangda hana khara nikpiyu adu oiba taragadi magi product tu fazana mix tawnaba sunscreen je kayam yamna taigani haiba experts singi makhal mod mayam ama lei experts kharana sumaina khutsa mari seida sunscreen je mahi pik thana hapiraba matungda ekhogi maida loinabak taibiyu hai aduga experts kharana sunscreen je kayam taigani haibada chamagi changla taibiyu hai sumain tawdana makhal sunscreen taibagi chang lei sigi matangda hena khangning ba taragadi haibagi sunscreen kayam yamna taigani karamba sunscreen dana karamba kamaina taigani haibna chingba hena akupa marol khangning ba taragadi makada comments tawiramo ai soidana maki video semjarake sunscreen taiba matamda mai khakta natana khawri ju nakong ju nagi maning thangba saruksu phajana thungnaba sunscreen je taibiyu sigi sunscreen je atukki matik taiba nungai haidi mase mahi se langbani na skin da spread tawda yamna lai adudugo yam thuna skin da chupsan ge du chupsan garga yamna velvety oiba skin da yamna smooth oiba matte finish ama piraga aduga skin da glow ama piraga lai aduna sigi sunscreen ji mathakta direct makeup adum tawsanba yamna nungai aduga sigi sunscreen je mahi langbani na yari makha yamna taibiyu
ꯀꯩꯒꯤꯅꯣꯗ ꯃꯥꯁꯦ ꯌꯥꯝ ꯊꯨꯅ ꯀꯣꯛꯊꯕꯒꯤ ꯆꯥꯡꯁꯨ ꯋꯥꯡꯉꯤ ꯃꯍꯤ ꯂꯥꯡꯕꯅꯤꯅ ꯑꯗꯨꯅ ꯑꯩ ꯑꯃꯨꯛꯀ ꯂꯧꯖꯔꯒ ꯁ꯭ꯀꯤꯟꯒꯤ ꯃꯊꯛꯇ ꯂꯦꯌꯔ ꯑꯃꯃꯨꯛ ꯑꯗꯨꯝ ꯇꯩꯖꯩ ꯑꯗꯨꯅ ꯁꯤꯒꯤ ꯁꯟꯁꯀ꯭ꯔꯤꯟꯁꯦ ꯃꯥꯁꯦ ꯁꯟꯁꯀ꯭ꯔꯤꯟꯒꯤ ꯀꯥꯟꯅꯕ ꯈꯛꯇꯪ UVA UVB ꯄ꯭ꯔꯣꯇꯦꯛꯁꯟ ꯈꯛꯇꯪ ꯌꯥꯎꯕ ꯅꯠꯇꯅ ꯃꯉꯣꯟꯗ ꯁ꯭ꯀꯤꯟ ꯀꯦꯌꯔꯒꯤ ꯀꯥꯟꯅꯕ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟꯁ 50% ꯃꯨꯛꯁꯨ ꯌꯥꯎꯏ ꯑꯗꯨꯅ ꯁꯟꯁꯀ꯭ꯔꯤꯟ ꯈꯛꯇ ꯅꯠꯇꯦ ꯑꯩꯅ ꯁꯤꯗ ꯀꯥꯟꯅꯕ ꯐꯪꯉꯤꯁꯦ ꯁ꯭ꯀꯤꯟ ꯀꯦꯌꯔꯗꯁꯨ ꯀꯥꯟꯅꯕ ꯐꯪꯉꯤ ꯃꯇꯥꯡꯁꯦ ꯑꯩꯁꯤꯗ ꯃꯣꯔꯅꯤꯡꯗ ꯇꯧꯖꯕ ꯌꯥꯝꯅ ꯆꯝꯕ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯔꯨꯇꯤꯟ ꯂꯣꯏꯖꯔꯦ ꯑꯗꯨꯅ ꯁꯟꯁꯀ꯭ꯔꯤꯟꯁꯦ ꯇꯩꯕ ꯃꯇꯝ ꯄꯨꯝꯕꯗ ꯀꯥꯎꯕꯤꯒꯅꯨ ꯑꯗꯨꯒ ꯁꯤꯒꯤ ꯁꯟꯁꯀ꯭ꯔꯤꯟꯁꯦ ꯄ꯭ꯔꯥꯏꯃꯔꯁꯨ ꯌꯥꯎꯏ ꯁꯤꯖꯤꯟꯅꯕꯗ ꯃꯊꯛꯇ ꯑꯗꯨꯝ ꯃꯦꯀꯞ ꯇꯧꯕꯤꯕ ꯌꯥꯔꯦ ꯄꯥꯝꯃꯒꯁꯨ ꯅꯠꯇ꯭ꯔꯒꯁꯨ ꯇꯧꯗ꯭ꯔꯁꯨ ꯌꯥꯔꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯐꯣꯔ ꯋꯥꯆꯤꯡ ꯕꯥꯏ ꯕꯥꯏ